Flashback to November 2020, 5 years ago. Yangai tarukni panba yumsakation numini. Taunagi yumdagi Jahi Maya Wairap Chalabi Ani Amaga. Laizagado yumadudagi. Jana Taknaba Haidana, no Mawatling Aidigi, Langlaga. Maidegi Oiba, Fizesetuna. Langatilgi, Tingin Lekagi. Pukria Chawama Panda Leiba. Piktak Toba, Yumduda. Ayupung mapanadway da lai. Laizado kontong da kong tangzan baga, masado yayay na boydi. Wakal na oiribra. Manupi masasibo, mama woy bapam na baso, imong sidi kaya hainabadi woydi. Majano pasina sikang kang lagalay kibana, mama woy zarage haina, ahal laman sing tarak jangay da haibalay. Sumang do da lipto na yung madugi layriba mi makoktu'i. Kana lagi yung sibo, mi laybirabadi amukta thokpirau ba? Itilgi manedo thoraklaga. Ise hoy lakpirabro, se somdekta kakhatpiro. Kauna fakto thai, hana na pao amadi pikrabani lakani haidana. Laizaga lakminariba nupi ani dusu tamna phamthai. Mane iduna munglomda onsin khraga nupi machadobu kauki. Itil tabrane mi lae. Saga lo lagane amta puthorau. Nongmi layrakliba pojay singdo manedu da piraga laizan hari. Se yambadi nate kai no khara layrakpani laksalo. Ado aidi wangang busu kaya haide tawrisi. Koidana hekta hairagi. Isa nupi itilse ima woizarage haidana hana haibala ibani. Nupi masen wa hana sanaraga ay halaman hazaraklaga manggon amuk hana bataw zaragi. Nupa machadobu yahin kau badaine. Maneduna khangna hangakpani. Hoi yahin ba kawi wangkai mayumni. Ibe mohoigi yumnaksibu. Aidi yum palabani na tongale. Itiloigi di tribe ni. Mama budi arkini. Ado mama dobu udena. Wakal gataba na treda. Angawbi haiduni orisi. Sena ba wakre. Machakai sibu senagadra, angawbi sibu senagadra. Wado haibaga itildo, makuta plate amada, steelgi glass mari puthoraklaga thori. Hana so haiki baduni, nupi machasigi saktam sida, topa maguna machili. Laizado itilda mamit kuptaba makai yengduna lay. Ima, chasida layri. Laiza nukmi chado lawi. Lao, imaga wari sadoksi. Nahan yumda laambadusu fazana wari saba phangkidrabani. Adu hairakpaga manedo khangning hangi. Akoi itilga hana khangnabro. Laizado ipapadon hari. Isa nupana nongma purakre yumda. Sumna koithoklamambani. Manedo itilda mamituna muktang phairap yengi. Laizadi khangbanati leinariba marisi. Tausanaba minok ama noksanai. Hoi, aigidi isa nupi gumbani. Aina mama sakna luhunggodoribani. Aduda Laizasu ipapana kumdori. Hoi, haibiyu khanasi. Kari no haibado. Aigise yam kanaba thibu oinadi thoglini. Adubu luhung khongdong ama thoktorabanina yum sisu saningi. Adagi nupi machasigi phanek ama lepsinbiba ngamdri. Iseng na hairabada aduna Laiza gyantai aniraksuna hainadi. Lakminariba nupi anidudi wakal khanjanaba hawkre. Hoi, luhongba isidabu angang mazagi thabak natedo. Aigisu isa asina pamne hairabanina mama ainasu pamne haidana laklibani. Yum kaikai semjinba. Imaugi awonpo kaikado mangol karaklaba matungda soidanaba tawraga loiredana. Nga wari watai sanaraga laizado chatlamdaida itilda onsilaga begtagi lakthoraklaga changwa chapi khara pirami. Itil sisi isagin sinane nangna janingba kaino machako. Ima yakrani yaman kriyamna. Laizado nokmi wahige tawbaga maneduna tap laklaga khumlei. Laksalo lungsidana pizari sida. Laiza sunoglei. Sisi lauro. Ima khoi mu chaluki ko phajana layuko anaye ge hongan. Adu haram laga thoglei. Lakminariba ahallani tuna Laizado onsilaga. Ichi, nang mo imong si kaino mitaw tawida.
ꯈꯪꯗ꯭ꯔꯦꯗ ꯕꯂꯥ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯂꯩꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯀꯣꯟꯊꯣꯡꯗꯒꯤ ꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯅꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯏꯊꯤꯜꯍꯣꯏꯗ ꯆꯪꯈꯤꯕꯗꯣ ꯂꯥꯏꯖꯅ ꯎꯍꯧꯏ ꯑꯗꯨ ꯎꯕꯒ ꯂꯥꯏꯖꯗꯨ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯑꯇꯩ ꯅꯠꯇꯦ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯂꯣꯏꯅꯩ ꯂꯥꯏꯖ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯏꯊꯤꯜꯒꯤ ꯃꯅꯦꯗꯨꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯑꯗꯨꯗꯒꯤ ꯃꯥ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯄ꯭ꯔꯦꯖꯦꯟ ꯗꯦ ꯏꯊꯤꯜꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯣ ꯃꯥ ꯉꯥꯛꯇꯅꯁꯨ ꯂꯣꯏꯔꯝꯃꯤ ꯃꯪꯗꯐꯥꯎ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯣꯠꯄꯅꯤ ꯃꯉꯣꯟꯗ ꯀꯔꯥꯏꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯪꯂꯥꯟꯁꯤꯗ ꯂꯥꯛꯄꯅꯣ ꯃꯥ ꯈꯪꯖꯗꯦ ꯐꯃꯨꯡꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯃꯀꯣꯛꯇꯨꯗ ꯆꯃꯝꯅꯔꯒ ꯂꯩ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯤꯒꯤ ꯇꯨꯡꯒꯤꯅꯤ ꯍꯥꯏꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯍꯨꯔꯨꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯤꯡꯉꯝꯃꯛꯇꯕ ꯃꯇꯝꯗꯗꯤ ꯍꯨꯔꯨꯕ ꯄꯣꯠꯁꯛꯇꯨꯗꯤ ꯄꯤꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯑꯩꯅ ꯀꯔꯤ ꯇꯤꯛ ꯂꯩꯗꯅ ꯑꯃꯨꯛ ꯋꯥꯏꯒꯦ ꯍꯥꯏꯔꯨꯒꯗ꯭ꯔꯥ ꯃꯥꯅ ꯅꯨꯃꯤꯠ ꯑꯣꯏꯅ ꯊꯣꯔꯛꯈꯤꯕꯅꯤ ꯑꯩꯅ ꯑꯃꯝꯕ ꯑꯌꯤꯡꯕ ꯄꯥꯝꯕ ꯊꯥꯖ ꯑꯣꯏꯅ ꯂꯩꯔꯨꯕꯅꯤ ꯄꯨꯟꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒ ꯑꯩꯒ ꯃꯇꯝ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯃ ꯌꯥꯎꯗꯕ ꯑꯣꯏꯕꯅꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯌꯦꯡꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯝꯂꯦ ꯑꯃꯨꯛ ꯇꯨꯝꯖꯟꯗ꯭ꯔꯦ ꯃꯁꯝꯗꯨ ꯄꯨꯡꯈꯠꯂꯒ ꯐꯃꯨꯡ ꯐꯥꯅꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯈ꯭ꯔꯒꯦꯀꯣ ꯅꯪꯁꯨ ꯅꯁꯥꯗꯣ ꯏꯔꯨꯈ꯭ꯔꯣ ꯍꯣꯏ ꯑꯕꯣ ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯆꯠꯈ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯚꯦꯂꯦꯟꯗꯣ ꯄ꯭ꯔꯚꯥꯁꯀ ꯄꯨꯟꯅ ꯖꯦꯅꯤꯝꯁ ꯃꯅꯥꯛꯀꯤ ꯌꯥꯍꯦꯟꯒ ꯇꯤꯟꯅꯕ ꯐꯥꯔꯃꯥꯁꯤ ꯑꯃ ꯂꯩꯕꯗꯨꯗ ꯆꯪꯂꯛꯑꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯧꯒꯦꯅ ꯇꯧꯕꯒ ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯁꯤꯜ ꯂꯩꯔꯝꯕꯗꯨꯗ ꯚꯦꯂꯦꯟꯗꯣ ꯈꯤꯇꯪ ꯀꯣꯏꯔꯞꯅ ꯀꯧꯔꯤ ꯆꯦ ꯍꯤꯗꯥꯛ ꯂꯩꯔꯝꯃꯤꯔꯣ ꯌꯥꯍꯦꯟꯅ ꯆꯤꯡꯁꯤꯜ ꯂꯣꯏꯅꯗꯕꯒꯤ ꯚꯦꯂꯦꯟ ꯍꯣꯏꯁꯨ ꯍꯟꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯑꯣꯡꯗꯨꯗꯗꯤ ꯀꯧꯅꯕ ꯉꯝꯗ꯭ꯔꯤ ꯆꯤꯡꯁꯤꯜꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯍꯣꯏ ꯚꯦꯂꯦꯟ ꯍꯤꯗꯥꯛ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯆꯦ ꯁꯤ ꯍꯥꯏꯔꯒ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯇꯥꯃꯣꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯗꯥꯏꯍꯦꯟꯒꯤꯅꯤ ꯍꯥꯟꯅ ꯈꯪꯅꯕꯒ ꯑꯣꯏꯔꯦ ꯐꯥꯔꯃꯥꯁꯤꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨꯅ ꯗꯥꯏꯍꯦꯟ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯗꯥꯏꯍꯦꯟꯒꯤ ꯕꯥꯔꯗꯦꯒ ꯄꯨꯟꯕ ꯐꯪꯍꯧꯗꯦ ꯄꯨꯟꯅꯤꯒꯅ ꯍꯥꯏꯈꯤꯕꯅꯤ ꯅꯣꯏ ꯇꯥꯃꯣ ꯊꯣꯔꯛꯑꯕꯣ ꯊꯣꯔꯛꯏ ꯏꯇꯩꯃꯒ ꯄꯨꯟꯅ ꯐꯔꯦꯅꯦ ꯑꯗꯣ ꯒꯨꯂꯤꯗꯣ ꯐꯤꯚꯔꯒꯤꯁꯨ ꯑꯝꯇ ꯄꯤꯔꯣ ꯒꯨꯂꯤꯅ ꯑꯗꯨꯝ ꯌꯥꯅꯤꯅ ꯐꯤꯚꯔ ꯌꯥꯎ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔ ꯑꯃ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯚꯦꯂꯦꯟꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯌꯥꯔꯣꯏ ꯒꯨꯂꯤꯁꯦ ꯍꯥꯟꯅ ꯄꯤꯖꯔꯒ ꯌꯦꯡꯉꯒꯦ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯆꯤꯡꯁꯤꯜꯒꯤ ꯍꯤꯗꯥꯛꯇꯣ ꯄꯤꯔꯛꯏ ꯃꯦꯝꯒꯤ ꯍꯤꯗꯥꯛꯇꯨ ꯁꯤꯗ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯣ ꯁꯥꯎ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯄꯦꯟ ꯑꯝꯇꯒ ꯄꯦꯄꯔ ꯑꯝꯇꯒ ꯄꯤꯕꯤꯒꯦꯔꯥ ꯍꯣꯏ ꯃꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟ ꯑꯃꯒ ꯄꯦꯄꯔ ꯑꯃꯒ ꯆꯤꯡꯁꯤꯜꯗ ꯄꯤꯔꯛꯏ ꯆꯤꯡꯁꯤꯜ ꯍꯤꯗꯥꯛ ꯒꯨꯂꯤ 2-3ꯗꯨꯒꯤ ꯃꯃꯤꯡꯗꯣ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯏꯈꯤ ꯑꯗꯨꯒ ꯚꯦꯂꯦꯟꯗ ꯄꯤꯔꯛꯏ ꯁꯦ ꯚꯦꯂꯦꯟ ꯁꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯎ ꯍꯥꯏꯌꯨ ꯀꯣ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯌꯨ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯌꯥꯝꯅ ꯏꯪꯍꯟꯕꯤꯒꯅꯨ ꯃꯈꯣꯡ ꯏꯪꯕ ꯌꯥꯗꯕꯅꯤ ꯚꯦꯂꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯄꯦꯄꯔꯗꯣ ꯂꯧꯁꯤꯜꯂꯒ ꯈꯨꯝꯃꯩ ꯍꯣꯏ ꯆꯦ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯉꯛꯐꯝ ꯊꯣꯛꯇꯦ ꯀꯨꯏꯔꯦ ꯚꯦꯂꯦꯟꯅ ꯆꯤꯡꯁꯤꯜꯕꯨ ꯈꯪꯉꯛꯄ ꯃꯥꯒꯤ ꯗꯥꯏꯍꯦꯟꯒꯤꯗꯤ ꯃꯃꯥ ꯃꯄꯥꯕꯨꯡꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯤꯡꯁꯤꯜꯅ ꯍꯥꯟꯅ ꯂꯦꯞꯄꯅꯤ ꯐꯅ ꯀꯧꯅꯗꯦ ꯍꯥꯏꯔꯁꯨ ꯐꯅ ꯂꯥꯞꯅꯈ꯭ꯔꯁꯨ ꯆꯤꯡꯁꯤꯜꯅ ꯌꯥꯍꯦꯟ ꯀꯥꯎꯒꯗꯕ ꯂꯩꯇꯦ ꯀꯥꯎꯔꯣꯏ ꯆꯤꯡꯁꯤꯜꯗꯨ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯤꯔꯝꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯣ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯚꯦꯂꯦꯟꯁꯨ ꯆꯤꯡꯁꯤꯜꯅ ꯏꯔꯝꯂꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯂꯩꯗꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ ꯔꯨꯝ ꯆꯪꯉꯛꯄꯒ ꯌꯥꯍꯦꯟꯗꯨ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯊꯝꯂꯒ ꯚꯦꯂꯦꯟ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯌꯥꯍꯦꯟ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯂꯥꯛꯑꯕ ꯅꯣꯏ ꯍꯣꯏ ꯗꯥꯏꯍꯦꯟ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯡꯈꯨꯠꯁꯦ ꯈꯔ ꯏꯪꯈ꯭ꯔꯦ ꯉꯔꯥꯡꯁꯦ
ꯑꯗꯨꯒꯤꯅꯤ ꯚꯦꯂꯦꯟ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯌꯥꯍꯦꯟꯗ ꯄꯤꯔꯒ ꯗꯥꯌꯦꯟ ꯁꯤꯗꯤ ꯀꯩꯅꯣꯝꯃꯒ ꯆꯥꯔꯒ ꯆꯥꯗꯣꯏꯅꯦ ꯍꯥꯏꯔꯤ ꯌꯥꯔꯦ ꯑꯩ ꯆꯥꯈ꯭ꯔꯦ ꯏꯃꯥꯅ ꯁꯦꯝꯃꯛꯇꯅ ꯄꯤꯔꯛꯑꯣ ꯒꯨꯂꯤꯗꯣ ꯏꯁꯤꯡꯒ ꯌꯥꯎꯗꯅ ꯍꯨꯞꯆꯤꯟꯈ꯭ꯔꯦ ꯚꯦꯂꯦꯟ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯥꯍꯦꯟꯗ ꯁꯠꯄꯤꯔꯛꯏ ꯌꯥꯍꯦꯟꯁꯨ ꯏꯁꯤꯡꯗꯣ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯥ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯆꯤꯡꯁꯜꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯚꯦꯂꯦꯟꯗꯣ ꯏꯀꯣꯏ ꯀꯨꯏꯖꯗꯅ ꯃꯥꯒꯤ ꯗꯥꯌꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯨꯝꯃꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯎꯟ ꯇꯥꯔꯝꯃꯤ ꯚꯦꯂꯦꯟ ꯔꯨꯝꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤ ꯑꯗꯨꯒ ꯋꯥꯇꯔ ꯕꯦꯒ ꯄꯨꯔꯛꯇꯨꯅ ꯐꯤ ꯑꯃꯅ ꯌꯦꯠꯁꯜꯂꯒ ꯌꯥꯍꯦꯟꯒꯤ ꯃꯈꯣꯡꯗꯨꯗ ꯊꯝꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯃꯥꯒꯤ ꯗꯥꯌꯦꯟꯗꯨ ꯌꯦꯡꯉꯝꯃꯤ ꯌꯥꯍꯦꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯈꯟꯕꯒ ꯚꯦꯂꯦꯟꯗꯣ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯉꯁꯟꯕꯤꯔꯝꯃꯒ ꯊꯣꯔꯛꯂꯤ ꯚꯦꯂꯦꯟꯅ ꯊꯣꯛꯈꯤꯕꯒ ꯌꯥꯍꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯤꯛ ꯑꯃ ꯁꯤꯟꯊꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯉꯝꯗꯕꯒ ꯃꯥ ꯉꯁꯤ ꯉꯔꯥꯡꯁꯤ ꯀꯥ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯣꯛꯇ ꯂꯩꯔꯤꯁꯦ ꯆꯤꯡꯁꯦꯜꯅꯤ ꯄꯨꯟꯁꯤꯕꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯌꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯁꯦ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯜꯂꯒ ꯃꯥ ꯑꯅꯥꯕ ꯑꯃ ꯍꯧꯒꯗꯧꯔꯤ ꯆꯤꯡꯁꯜꯅ ꯑꯗꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯂꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯨꯄꯥꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯃꯤꯗꯥꯡꯗ ꯀꯞꯄꯝꯒꯅꯤ ꯑꯋꯥꯕ ꯍꯥꯏꯗꯣꯛꯐꯝ ꯂꯩꯔꯝꯃꯣꯏ ꯇꯨꯃꯤꯟ ꯃꯊꯟꯇ ꯆꯥꯔꯝ ꯊꯛꯂꯝ ꯐꯥꯎꯕ ꯈꯪꯂꯝꯃꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯁꯜꯅ ꯏꯟꯊꯣꯛꯀ ꯌꯥꯎꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯕꯅꯤ ꯑꯗꯨꯅ ꯃꯥ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯕ ꯉꯝꯗꯦ ꯏꯟꯊꯣꯛꯄ ꯈꯖꯤꯛ ꯍꯧꯔꯛꯂꯕ ꯃꯇꯝꯁꯤꯗ ꯃꯥ ꯇꯞꯅ ꯇꯞꯅ ꯆꯩꯅꯥ ꯐꯪꯕ ꯍꯧꯔꯛꯂꯤ ꯍꯥꯟꯅꯗꯤ ꯃꯁꯥ ꯈꯤꯇꯪ ꯉꯝꯗꯦ ꯍꯥꯏꯕꯗ ꯑꯕꯨꯡꯆꯥ ꯍꯥꯏꯔꯒ ꯆꯤꯟꯖꯔꯛꯈꯤꯕ ꯃꯥꯒꯤ ꯁꯅꯥꯗꯣ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨ ꯋꯥꯖꯈꯤꯕ ꯃꯌꯥꯝꯗꯣ ꯐ꯭ꯂꯥꯁꯕꯦꯛ ꯁ꯭ꯀꯨꯜꯗꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯍꯣꯜꯗꯨꯗ ꯂꯥꯡꯅꯔꯤ ꯌꯥꯍꯦꯟꯁꯨ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯂꯒ ꯇꯤꯝ ꯑꯅꯤ ꯊꯣꯛꯂꯒ ꯁꯥꯟꯅꯒꯗꯕ ꯕꯥꯁꯀꯦꯠꯕꯣꯜ ꯄ꯭ꯂꯦꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯆꯤꯡꯁꯜꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯇꯥꯋꯦꯜꯅ ꯄꯥꯏꯔꯒ ꯂꯥꯞꯇꯞ ꯃꯃꯥꯟꯅꯕꯤ ꯑꯅꯤꯃꯒ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗꯅꯤ ꯀ꯭ꯂꯥꯁ 11ꯒꯤ ꯁꯦꯛꯁꯟ Aꯒꯤ ꯀ꯭ꯂꯥꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯍꯦꯂꯦꯟꯗꯨ ꯆꯪꯂꯒ ꯆꯤꯡꯁꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯆꯤꯡꯁꯜ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯃꯤꯡꯗꯣ ꯆꯤꯡꯁꯜ ꯅꯣꯛꯅꯣꯛꯇꯅ ꯂꯩꯖꯔꯝꯕꯅꯤ ꯍꯦꯂꯦꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗꯨꯗ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒ ꯌꯥꯌꯦꯟꯒ ꯀꯩ ꯊꯣꯛꯅꯩ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯈꯪꯂꯒ ꯑꯦ ꯅꯪꯗꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅ ꯃꯤꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯇꯤꯟꯅꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯒꯨꯗꯣ ꯍꯦꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯒ ꯍꯦꯂꯦꯟꯒ ꯀꯣꯏꯅꯩꯔꯣ ꯍꯥꯏꯁꯦ ꯍꯩꯃꯥ ꯈꯪꯗ꯭ꯔꯤꯕꯣ ꯅꯣꯏ ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯗꯕꯤ ꯀꯣꯏꯅꯕꯤ ꯀꯥꯡꯕꯨꯗꯨꯔꯣ ꯅꯣꯏ ꯃꯁꯦꯟ ꯍꯥꯏꯅꯧꯆꯣ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯆꯤꯡꯁꯜ ꯄꯛꯁꯜꯂꯛꯏ ꯀꯩꯒꯤꯅꯣ ꯍꯥ ꯆꯤꯡꯁꯜꯅ ꯃꯆꯤꯟ ꯈꯨꯝꯅꯕ ꯉꯝꯃꯔꯣꯏ ꯈꯪꯕꯒꯤ ꯑꯒꯨꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯍꯦꯂꯦꯟꯗꯣ ꯆꯤꯡꯁꯜꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯣꯇꯜ ꯇꯥꯋꯦꯜꯗꯣ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯀꯟꯊꯣꯛꯈꯤ ꯂꯩꯃꯥꯏꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯇꯥꯔꯦ ꯆꯤꯡꯁꯜ ꯏꯄꯥ ꯄꯥꯈꯠꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯥꯍꯦꯟꯗꯨ ꯆꯪꯁꯤꯜꯂꯒ ꯇꯥꯋꯦꯜꯗꯣ ꯂꯧꯈꯠꯄꯤ ꯑꯗꯨꯒ ꯍꯦꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯦꯂꯦꯟ ꯀꯥ ꯑꯃ ꯍꯦꯟꯕꯁꯨ ꯐꯠꯇꯕꯅꯤ ꯆꯤꯡꯁꯜꯅ ꯀꯩ ꯈꯪꯒꯦ ꯅꯪꯅ ꯃꯥ ꯎꯕꯒ ꯆꯤꯛꯇꯣꯏ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯣꯏꯅꯩꯌꯦꯅ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯏ ꯑꯃ ꯄꯥꯜꯂꯤꯗꯣ ꯀꯥꯏꯗ ꯊꯝꯒꯦ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯣ ꯅꯨꯄꯤꯅꯕꯣ ꯍꯩꯅꯗꯦ ꯑꯩꯗꯤ ꯁꯤ ꯍꯥꯏꯔꯒ ꯇꯥꯋꯦꯜꯗꯣ ꯆꯤꯡꯁꯜꯂ ꯄꯤꯔꯤ ꯁꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯉꯨ ꯑꯩ ꯄ꯭ꯂꯦ ꯂꯣꯏꯕꯒ ꯂꯥꯛꯀꯦꯀꯣ ꯍꯦꯂꯦꯟꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯃꯈꯣꯡꯗꯨꯅ ꯂꯥꯛꯇꯅ ꯀꯥꯎꯊꯣꯛꯑꯝꯃꯤ ꯑꯒꯨꯁꯨ ꯆꯤꯡꯁꯜꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯌꯥꯍꯦꯟ ꯃꯥꯒꯤ ꯄ꯭ꯂꯦ ꯂꯣꯏꯔꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯤ ꯁꯅꯥ ꯄꯥꯕꯨꯡ ꯂꯥꯛꯍꯧꯔꯦ ꯍꯜꯂꯁꯤꯔꯥ ꯅꯪ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯏꯕꯥꯅꯤꯃꯛ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯅꯣꯠꯕꯨꯛ ꯀꯩꯀꯥꯗꯣ ꯄ꯭ꯔꯞ ꯊꯨꯅ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯅ ꯌꯥꯍꯦꯟꯗꯣ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯒ ꯌꯥꯍꯦꯟꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯑꯒ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯍꯦꯟ ꯈꯨꯝꯃꯤ ꯄ꯭ꯔꯦꯖꯦꯟ ꯗꯦ ꯊꯣꯡꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗ ꯌꯥꯍꯦꯟ ꯒ꯭ꯌꯥꯟ ꯈꯪꯉꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
Ima, ꯑꯩ ꯀꯧꯕ꯭ꯔꯣ? ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯏꯃꯥꯗꯤ ꯅꯪ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯅꯕ ꯏꯔꯨ ꯃꯥꯏꯊꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯆꯥꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯅ. ꯈꯔ ꯐꯔꯦ ꯏꯃꯥ. ꯏꯁꯥꯁꯦ ꯏꯪꯊꯝ ꯈꯔꯗꯤ ꯆꯜꯂꯤ. ꯏꯃꯥꯅꯦ, ꯋꯥꯇꯔ ꯕꯦꯒꯀ ꯂꯧꯕꯤꯔꯛꯀꯦꯁꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ. ꯌꯥꯔꯅꯤ ꯏꯃꯥ. ꯕꯦꯂꯦꯟꯅ ꯊꯅꯝꯃꯦ ꯈꯣꯡꯗ. ꯑꯣꯝꯃꯦ. ꯏꯍꯦ, ꯕꯦꯂꯦꯟꯅ ꯑꯣꯏꯅ ꯍꯣꯠꯅꯔꯝꯃꯕ. ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧꯔꯤꯁꯦ. ꯄꯥꯈꯠꯆꯗꯅ ꯇꯧꯔꯤꯅꯤꯅꯦ. ꯃꯣꯏꯁꯨꯅ ꯂꯩꯔꯕꯣ ꯏꯃꯥ? ꯄ꯭ꯔꯚꯥꯁꯀ ꯕꯣꯏꯅꯥꯎꯒ ꯂꯩꯇꯦ. ꯕꯦꯂꯦꯟꯅ ꯀꯗꯥꯏꯗꯅꯣ ꯀꯅꯥꯅꯣꯃ ꯌꯦꯡꯉꯨꯁꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯠꯈꯤꯅꯦ. ꯌꯥꯍꯦꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ. ꯂꯥꯏꯖ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯖꯨꯞꯇꯣ ꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯏ. ꯁꯅꯥ ꯀꯧꯁꯤꯔꯣ? ꯅꯁꯥꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯅꯕ ꯄꯨꯡꯁꯥ. ꯀꯧꯔꯣꯏꯗ ꯏꯃꯥ. ꯁꯤ ꯈꯛꯀꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯍꯤꯗꯥꯛ ꯆꯥꯔꯕꯅꯤꯅ ꯐꯔꯅꯤꯗ. ꯈꯪꯗ꯭ꯔꯦ. ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤ ꯇꯥꯏꯉꯣ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯈꯪꯂꯥꯞꯂꯞꯅꯕꯗꯧꯅ ꯇꯧꯔꯤ. ꯏꯆꯥ ꯁꯅꯥꯗꯨꯁꯨ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯊꯕꯛꯁꯨ ꯆꯤꯟꯖꯕꯅꯤ ꯏꯃꯥ, ꯁꯅꯥꯗꯣ. ꯊꯕꯛꯇꯤ ꯍꯥꯟꯅꯗꯒꯤ ꯆꯤꯟꯕꯅꯤꯅꯦ. ꯂꯥꯞꯊꯣꯛꯀꯦ ꯌꯥꯎꯅ ꯂꯥꯞꯊꯣꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯍꯦꯟ? ꯑꯗꯨꯅꯤ ꯆꯤꯡꯁꯤꯜꯅ ꯇꯧꯔꯤꯕꯁꯦ. ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯃꯌꯥꯝꯁꯦ? ꯑꯉꯥꯡ ꯑꯗꯨꯅ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ. ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯥꯔꯣꯏ. ꯑꯗꯨ ꯐꯥꯎꯕꯅꯦ ꯅꯍꯥꯟ ꯀꯣꯜ ꯇꯧꯔꯛꯂꯒ ꯑꯩ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ, ꯅꯪ ꯕꯥꯕꯨꯡ ꯃꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯍꯪꯂꯛꯏꯕꯅꯤ. ꯁꯅꯥ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯏꯃꯥ? ꯇꯧꯔꯛꯑꯝꯃꯦ ꯅꯍꯥꯟ. ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯩꯒ ꯅꯪ ꯄꯥꯕꯨꯡꯒ ꯍꯪꯉꯛꯑꯝꯃꯤ ꯑꯉꯥꯡꯈꯩꯁꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦꯅ. ꯅꯪꯕꯨ ꯄꯥꯎꯒ ꯁꯨꯛꯄꯥꯎ ꯍꯦꯛ ꯐꯥꯎꯅꯗ꯭ꯔꯕꯣ? ꯐꯥꯎꯅꯗ꯭ꯔꯤ ꯏꯃꯥ. ꯀꯔꯤ ꯊꯣꯛꯏꯁꯦ? ꯑꯗꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯤꯗꯣ ꯂꯃꯟꯈꯥꯡꯗ ꯇꯠꯂꯦꯗꯅ. ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯇꯧꯅꯣ ꯍꯥꯏꯔꯤꯗꯣ. ꯅꯪꯕꯨ ꯈꯪꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯈꯛꯇꯃꯛ ꯂꯣꯏꯅꯕ ꯇꯝꯃꯨ ꯍꯥꯏꯗꯅ. ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯧꯅꯤ ꯍꯥꯏꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯏꯃꯥꯅꯦ, ꯆꯥꯛ ꯌꯦꯟꯁꯥꯡ ꯇꯧꯔꯒꯦ. ꯕꯦꯂꯦꯟꯒꯁꯨꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ. ꯄꯣꯊꯥꯔꯣ ꯐꯖꯅ. ꯍꯣꯏ ꯏꯃꯥ. ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯌꯥꯌꯦꯟꯁꯨ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯂꯩꯍꯧꯏ. ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯅ ꯂꯩꯔꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯌꯥꯍꯦꯟꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯕꯦꯂꯦꯟ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯥꯁꯀ ꯕꯣꯏꯅꯥꯎꯒꯗ ꯁꯤꯟꯅꯔꯝꯃꯤ. ꯒꯥꯔꯤ ꯑꯃꯗ ꯑꯅꯤꯗꯨ ꯆꯤꯡꯁꯤꯜꯍꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯆꯤꯡꯁꯤꯜꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯨꯅ ꯂꯩꯔꯝꯕꯅꯤ. ꯄ꯭ꯔꯚꯥꯁꯁꯦ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯅꯤꯅ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯕꯣꯏꯅꯥꯎꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯤꯡꯁꯤꯜꯍꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇꯝꯅ ꯒꯥꯔꯤ 3 ꯃꯊꯪ ꯊꯧꯖꯤꯟꯈꯤꯕꯗꯨꯗ ꯕꯣꯏꯅꯥꯎ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯝꯕꯗꯒꯤ ꯆꯨꯝꯅ ꯐꯝꯈ꯭ꯔꯒ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥ ꯐꯣꯟꯗꯣ ꯇꯍꯥ ꯂꯧꯊꯣꯛꯑꯒ ꯕꯦꯂꯦꯟꯗ ꯀꯣꯜ ꯇꯧꯗꯈꯩ ꯌꯥꯍꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ. ꯀꯣꯜꯗꯣ ꯄꯥꯏꯔꯛꯇꯦ. ꯄꯥꯏꯔꯣ. ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯁꯤꯒꯤ ꯖꯦꯜꯁꯤꯕꯣ? ꯑꯗꯨ ꯍꯥꯏꯕꯒ ꯀꯣꯜꯗꯨꯗ ꯌꯥꯍꯦꯟꯅ, ꯍꯣꯏ ꯕꯣꯏꯅꯥꯎ, ꯑꯩ ꯖꯦꯜꯗ ꯂꯩꯔꯨꯔꯦ. ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯗꯍꯦꯟ, ꯅꯠꯇꯦ, ꯁꯣꯏꯕꯅꯤ. ꯑꯩꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ. ꯀꯩꯅꯣ? MN010009. ꯁꯤ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯗꯍꯦꯟ. ꯀꯩꯗꯧꯔꯤꯅꯣ? ꯆꯦ ꯆꯤꯡꯁꯤꯜꯍꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡꯗ. ꯗꯍꯦꯟ, ꯑꯗꯣ. ꯌꯥꯍꯦꯟ ꯐꯃꯨꯡꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯁꯣꯐꯥꯗꯨꯗ ꯂꯩꯔꯤꯕ ꯖꯦꯀꯦꯠꯇꯣ ꯄꯥꯏꯗꯨꯅ ꯑꯗꯨꯛ ꯃꯁꯥ ꯉꯝꯗ ꯁ꯭ꯇꯦꯌꯔꯗꯨꯗ ꯆꯤꯟꯆꯠ ꯇꯧꯗꯨꯅ ꯀꯨꯝꯊꯔꯛꯂꯤ.